ꯑꯗꯣꯝꯅ ꯄꯥꯈꯤꯕꯁꯤꯡ ꯑꯗꯨ ꯁꯨꯡꯀꯥꯎ ꯀꯥꯎꯗꯅꯕ ꯇꯤꯞꯁ 5ꯇꯪ ꯍꯥꯏꯖꯔꯛꯀꯦ꯫ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝ ꯊꯥꯒꯗꯕꯁꯤꯡꯅ ꯁꯣꯏꯗꯅ ꯈꯪꯖꯤꯟꯕꯤꯌꯨ ꯑꯃꯗꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯌꯨ꯫ ꯄꯥꯈꯤꯕ ꯑꯃꯗꯤ ꯐꯥꯈꯤꯕ ꯄꯔꯥ ꯀꯥꯎꯒꯟꯗꯕ ꯁ꯭ꯇꯨꯗꯦꯟꯠ ꯃꯁꯤꯡ ꯌꯥꯝ ꯅꯦꯝꯃꯝꯒꯅꯤ꯫ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯄꯥꯏ ꯑꯗꯨꯕꯨ ꯍꯦꯛꯇ ꯀꯥꯎꯈꯤ꯫ ꯑꯩꯈꯣꯏꯅ ꯄꯥꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀꯥꯎꯈ꯭ꯔꯒꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯊꯥꯗꯔꯤꯕ ꯂꯦꯕꯔ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯔꯦꯝꯕꯗ ꯇꯥꯏ ꯈꯜꯂꯛꯏ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯉꯛꯇꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯥꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯅꯤꯡꯁꯤꯡꯗ꯭ꯔꯦ, ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯑꯁꯤ ꯁꯣꯜꯂꯦ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯁꯣꯟꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯔꯁꯨ ꯍꯦꯛꯇ ꯀꯥꯎꯏ꯫ ꯑꯗꯨꯒ ꯃꯤꯑꯣꯏ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯑꯅꯤꯔꯛ ꯄꯥꯔꯒ ꯍꯦꯛꯇ ꯐꯥꯈꯤ, ꯑꯗꯨꯒ ꯀꯥꯎꯁꯨ ꯀꯥꯎꯗꯦ꯫ ꯃꯣꯏꯅ ꯐꯥꯈꯤꯕ ꯑꯗꯨ ꯍꯞꯇꯥ 2-3 ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯍꯪꯂꯨꯔꯕꯁꯨ ꯂꯥꯏꯔꯤꯛꯇ ꯌꯦꯡꯗꯕꯤꯗ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ ꯁ꯭ꯀꯨꯜꯗ ꯄꯤꯛꯂꯤꯉꯩꯗꯒꯤ ꯀ꯭ꯂꯥꯁꯇ ꯇꯣꯞ ꯑꯣꯏꯔꯒ ꯂꯥꯛꯂꯤꯕ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯃꯣꯏꯒꯤ ꯃꯦꯃꯣꯔꯤ ꯄꯋꯥꯔ ꯐꯅꯅꯕ ꯑꯔꯣꯟꯕ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯇꯦꯛꯅꯤꯛ ꯈꯔ ꯁꯤꯖꯤꯟꯅꯩ꯫ ꯀ꯭ꯂꯥꯁ ꯃꯅꯨꯡꯗꯁꯨ ꯎꯔꯝꯒꯅꯤ ꯁꯥꯇ꯭ꯔ ꯈꯔꯅ ꯂꯥꯏꯔꯤꯛ ꯆꯥꯡ ꯅꯥꯏꯅ ꯐꯖꯅ ꯄꯥꯔꯕꯁꯨ ꯑꯦꯛꯖꯥꯝꯗ ꯇꯣꯞ ꯑꯣꯏꯕ ꯉꯝꯗꯕ ꯑꯃꯗꯤ ꯁꯕꯖꯦꯛ ꯈꯔ ꯑꯗꯨꯝ ꯐꯦꯜ ꯑꯣꯏꯕ, ꯑꯗꯨꯒ ꯈꯔ ꯑꯃꯅ ꯑꯦꯛꯖꯥꯝꯒꯤ ꯅꯣꯡꯃ ꯅꯤꯅꯤ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ ꯈꯔꯅꯤ ꯋꯥꯠꯂꯤꯀꯥꯟꯗ ꯄꯥꯔꯒ ꯔꯦꯡꯛ ꯋꯥꯡꯅ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯔꯛꯄ꯫ ꯃꯈꯥ ꯆꯠꯊꯗ꯭ꯔꯤꯉꯩꯗ ꯃꯁꯤ ꯍꯥꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯤꯁꯦ ꯕ꯭ꯔꯦꯟꯒꯤ ꯁꯔꯨꯛ 3ꯗ ꯁ꯭ꯇꯣꯔ ꯇꯧꯏ꯫ ꯑꯍꯥꯟꯕꯗ ꯁꯦꯟꯁꯔꯤ ꯃꯦꯃꯣꯔꯤ꯫ ꯁꯦꯟꯁꯔꯤ ꯃꯦꯃꯣꯔꯤꯗ ꯆꯪꯈꯤꯕ ꯑꯦꯅꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤ ꯁꯨꯞꯅꯒꯤ ꯁꯦꯀꯦꯟ 2-3 ꯈꯛ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯐꯠ ꯂꯥꯎꯅ ꯀꯥꯎꯈꯤꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯁꯣꯔꯠ ꯇꯔꯝ ꯃꯦꯃꯣꯔꯤ꯫ ꯃꯁꯤꯗ ꯑꯦꯅꯤ ꯏꯟꯐꯣꯔꯃꯦꯁꯟ ꯁꯨꯞꯅꯒꯤ ꯁꯦꯀꯦꯟ 20-50 ꯐꯥꯎ ꯂꯩꯔꯝꯒꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯂꯣꯡ ꯇꯔꯝ ꯃꯦꯃꯣꯔꯤ꯫ ꯃꯁꯤꯗ ꯂꯩꯈꯤꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨꯗꯤ ꯃꯇꯝ ꯁꯥꯡꯅ ꯀꯥꯎꯗꯅ ꯂꯩꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯄꯥꯔꯤꯕ ꯑꯗꯨ ꯂꯣꯡ ꯇꯔꯝ ꯃꯦꯃꯣꯔꯤꯗ ꯀꯔꯝꯅ ꯍꯟꯖꯤꯟꯗꯨꯅ ꯊꯝꯍꯧꯅꯕ ꯇꯦꯛꯅꯤꯛ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕꯗꯨ ꯃꯈꯥ ꯇꯥꯕꯗ ꯍꯥꯏꯖꯔꯛꯀꯦ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯌꯨ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯃꯌꯥꯝꯗ ꯇꯤꯞꯁ 5ꯇꯪ ꯃꯊꯪ ꯍꯥꯏꯖꯔꯛꯂꯒꯦ꯫ ꯇꯤꯞ ꯅꯝꯕꯔ 1: ꯑꯌꯨꯛꯇ ꯂꯥꯏꯔꯤꯛ ꯄꯥꯕꯤꯌꯨ꯫ ꯑꯌꯨꯛ ꯉꯟꯅ ꯍꯧꯔꯒ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯟꯅꯕ ꯄꯣꯏꯟꯠ 2 ꯂꯩ꯫ ꯑꯍꯥꯟꯕꯗ, ꯑꯌꯨꯛꯇ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟ ꯂꯦꯚꯦꯜ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯅ ꯂꯩ, ꯑꯗꯨꯒ ꯑꯌꯨꯛꯇ ꯂꯩꯔꯤꯕ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟ ꯂꯦꯚꯦꯜ ꯑꯁꯤ ꯑꯇꯩ ꯃꯇꯝꯗ ꯂꯩꯇꯦ꯫ ꯑꯅꯤꯁꯨꯕꯗ, ꯑꯌꯨꯛꯇ ꯑꯩꯈꯣꯏꯗ ꯗꯤꯁꯇꯔꯕ ꯇꯧꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯌꯨꯛꯀꯤ ꯌꯥꯝꯅ ꯁꯥꯏꯂꯦꯟ ꯑꯣꯏꯕ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯃꯗꯤ ꯑꯅꯧ ꯈꯪꯖꯤꯟꯕ, ꯇꯝꯁꯤꯟꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯁꯤꯗꯤ ꯇꯣꯞ ꯇꯣꯞꯄ ꯂꯦꯚꯦꯜ ꯑꯃꯅꯤ꯫ ꯁꯣꯝ ꯑꯌꯨꯛ ꯉꯟꯅ ꯍꯧꯔꯒ ꯄꯨꯡ 3ꯗꯪ ꯂꯥꯏꯔꯤꯛ ꯄꯥꯕꯤꯌꯨ, ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯒꯤ ꯂꯦꯝꯍꯧꯔꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯄꯨꯡ 2ꯗꯪ ꯂꯥꯏꯔꯤꯛ ꯄꯥꯔꯁꯨ ꯃꯗꯨꯅ ꯑꯗꯨꯝ ꯌꯥꯔꯦ꯫ ꯇꯧꯒꯨꯝꯁꯨꯡ ꯃꯌꯥꯝꯅ ꯄꯨꯡ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯄꯥꯅꯩ, ꯑꯗꯨꯕꯨ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟꯒ ꯂꯣꯏꯅꯅ ꯄꯨꯡ 3ꯗꯪ ꯄꯥꯈꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯅꯤ ꯃꯦꯟꯗꯤ꯫ ꯇꯤꯞ ꯅꯝꯕꯔ 2: ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩ ꯃꯅꯨꯡꯗ ꯔꯦꯁꯠ ꯂꯧꯕꯤꯌꯨ꯫ ꯃꯤ ꯈꯔ ꯑꯃꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯔꯦꯁꯠ ꯁꯨꯡꯂꯧ ꯂꯧꯗꯦ, ꯑꯗꯨꯒ ꯈꯔ ꯑꯃꯅ ꯌꯥꯝ ꯁꯥꯡꯅ ꯂꯧꯏ꯫ ꯁꯣꯝꯅ ꯑꯦꯅꯔꯖꯤ ꯔꯤꯒꯦꯟ ꯇꯧꯅꯕ ꯔꯦꯁꯠ ꯀꯌꯥꯝ ꯂꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯏꯁꯥꯅ ꯈꯪꯖꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯄꯤꯔꯤꯕ ꯏꯝꯄꯣꯔꯇꯦꯟꯁ ꯑꯗꯨꯃꯛ ꯔꯦꯁꯠ ꯇꯧꯕꯗꯁꯨ ꯄꯤꯕꯤꯌꯨ, ꯃꯔꯝꯗꯤ ꯔꯦꯁꯠ ꯇꯧꯕꯒꯤꯅꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯨꯛꯅꯤꯡ ꯆꯪꯅ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟꯒ ꯂꯣꯏꯅꯅ ꯄꯥꯕ ꯉꯝꯗꯧꯔꯤꯕꯁꯦ꯫ ꯑꯩꯈꯣꯏꯅ ꯃꯔꯛꯇ ꯔꯦꯁꯠ ꯁꯨꯡꯂꯧ ꯂꯧꯗꯕꯤꯗ ꯃꯇꯝ ꯁꯥꯡꯅ ꯂꯥꯏꯔꯤꯛ ꯄꯥꯔꯕꯗꯤ ꯀꯣꯟꯅ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯂꯥꯏꯔꯤꯛ ꯁꯨꯡꯄꯥ ꯄꯥꯅꯤꯡꯉꯛꯇꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯁꯣꯝꯅ ꯄꯣꯃꯣꯗꯣꯔꯣ ꯇꯦꯛꯅꯤꯛ ꯁꯤꯖꯤꯟꯅꯕꯤꯕ ꯌꯥꯏ꯫ ꯃꯤꯅꯤꯠ 50-50ꯒꯤ ꯑꯣꯏꯕ ꯃꯇꯝ ꯁꯔꯨꯛ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯀꯅꯤ꯫ ꯃꯤꯅꯤꯠ 50 ꯈꯨꯗꯤꯡꯒꯤ ꯃꯤꯅꯤꯠ 5ꯒꯤ ꯔꯦꯁꯠ ꯂꯧꯒꯅꯤ, ꯑꯗꯨꯒ ꯄꯨꯡ 1ꯒꯤ ꯃꯇꯨꯡꯗ ꯃꯤꯅꯤꯠ 35ꯒꯤ ꯔꯦꯁꯠ ꯂꯧꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯁꯤꯒꯤ ꯇꯦꯛꯅꯤꯛ ꯑꯁꯤ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯤꯒꯅꯤ꯫ ꯃꯁꯤꯒꯤ ꯇꯦꯛꯅꯤꯛ ꯑꯁꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒꯤ ꯊ꯭ꯔꯨꯗ ꯁꯤꯖꯤꯟꯅꯕꯤꯒꯦ ꯍꯥꯏꯔꯕꯗꯤ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯐꯪꯕꯤꯒꯅꯤ꯫ ꯇꯤꯞ ꯅꯝꯕꯔ 3: ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯤ ꯄꯋꯥꯔꯁꯦ ꯍꯦꯟꯒꯠꯍꯟꯕ ꯌꯥꯏ꯫ ꯌꯥꯝꯅ ꯇꯦꯟꯕ ꯃꯇꯝ ꯁꯨꯞꯅꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯑꯗꯣꯝꯒꯤ ꯑꯦꯚꯔꯦꯖ ꯃꯦꯃꯣꯔꯤ ꯄꯋꯥꯔ ꯑꯗꯨ ꯇꯣꯞ ꯂꯦꯚꯦꯜ ꯌꯧꯔꯛꯄꯗ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯇꯤꯞ ꯅꯝꯕꯔ 3ꯒꯤ ꯑꯍꯥꯟꯕ ꯇꯦꯛꯅꯤꯛ: ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯗꯥꯡ ꯇꯨꯝꯂꯝꯗꯥꯏꯗ ꯃꯤꯅꯤꯠ 10ꯗꯪ ꯉꯁꯤ ꯑꯌꯨꯛ ꯇꯨꯝꯕ ꯍꯧꯒꯠꯄꯗꯒꯤꯅ ꯅꯨꯃꯤꯗꯥꯡ ꯇꯨꯝꯂꯝꯗꯥꯏ ꯐꯥꯎꯕꯗ ꯑꯩꯅ ꯀꯔꯤ ꯇꯧꯈꯤ ꯍꯥꯏꯕꯗු ꯔꯤꯀꯣꯜ ꯇꯧꯕꯤꯕ, ꯅꯠꯇ꯭ꯔꯒ ꯅꯣꯠꯕꯨꯛ ꯑꯃꯗ ꯔꯤꯀꯣꯜ ꯇꯧꯔꯒ ꯏꯊꯣꯛꯄꯤꯕꯁꯨ ꯌꯥꯏ꯫ ꯃꯁꯤꯕꯨ ꯔꯤꯚꯤꯖꯟ ꯇꯧꯕ ꯀꯧꯏ꯫ ꯃꯁꯤ ꯅꯨꯃꯤꯠ 15ꯅꯤ ꯇꯧꯒꯅꯤ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯀꯔꯝꯅ ꯀꯥꯟꯅꯍꯜꯂꯤ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯇꯧꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯒꯤ ꯅ꯭ꯌꯨꯔꯣꯟꯁꯤꯡ ꯑꯁꯤ ꯀꯅꯦꯛ ꯇꯧꯍꯜꯂꯤ꯫ ꯅ꯭ꯌꯨꯔꯣꯟꯁꯤꯡ ꯑꯁꯤ ꯀꯅꯦꯛ ꯇꯧꯔꯕꯗꯤ ꯃꯦꯃꯣꯔꯤ ꯄꯋꯥꯔ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯦꯕꯤꯠ ꯑꯃ ꯁꯦꯝꯒꯗꯕꯅꯤ, ꯑꯗꯨꯒ ꯅꯨꯃꯤꯠ 15ꯅꯤ ꯂꯦꯞꯇꯅ ꯇꯧꯕꯤꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯇꯦꯛꯅꯤꯛ ꯑꯁꯤꯅ ꯑꯗꯣꯝꯒꯤ ꯕꯣꯔꯗ ꯑꯦꯛꯖꯥꯝ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝꯗ ꯇꯣꯞ ꯑꯣꯏꯕꯒꯤ ꯃꯪꯂꯥꯟ ꯃꯪꯐꯥꯎꯅꯕꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯇꯤꯞ ꯅꯝꯕꯔ 3ꯒꯤ ꯑꯅꯤꯁꯨꯕ ꯇꯦꯛꯅꯤꯛ: ꯃꯁꯤꯗ ꯎꯔꯤꯕ ꯅꯝꯕꯔꯁꯤꯡ ꯑꯁꯤ ꯅꯝꯕꯔ 1 to 25ꯅꯤ꯫ ꯁꯦꯀꯦꯟ 30ꯒꯤ ꯃꯅꯨꯡꯗ ꯑꯦꯁꯦꯟꯗꯤꯡ ꯑꯣꯔꯗꯔꯗ ꯃꯊꯪ ꯃꯅꯥꯎ ꯍꯥꯏꯕ ꯁꯥꯟꯅꯕꯤꯒꯗꯕꯅꯤ꯫ ꯃꯊꯪ ꯑꯃꯨꯛ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯗ ꯍꯧꯖꯤꯛꯁꯤꯗ ꯎꯔꯤꯕ ꯅꯝꯕꯔꯁꯤꯡꯁꯤꯒꯤ ꯃꯐꯝꯁꯤꯡ ꯑꯁꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕꯤꯒꯗꯕꯅꯤ꯫ ꯇꯤꯞ ꯅꯝꯕꯔ 3ꯒꯤ ꯑꯍꯨꯝꯁꯨꯕ ꯇꯦꯛꯅꯤꯛ:
ꯑꯌꯨꯛ ꯌꯥꯍꯧꯕꯒ ꯏꯁꯤꯡ ꯊꯛꯄꯤꯌꯨ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯑꯌꯨꯛ ꯌꯥꯍꯧꯕꯒꯤ ꯃꯇꯝꯗ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟꯗ ꯂꯩ ꯑꯩꯈꯣꯏꯅ ꯑꯌꯨꯛ ꯌꯥꯍꯧꯕꯒ ꯏꯁꯤꯡ ꯊꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯗ ꯌꯥꯎꯕ ꯀꯣꯔꯇꯤꯁꯣꯜ ꯀꯧꯕ ꯍꯣꯔꯃꯣꯟ ꯑꯁꯤ ꯁꯤꯀ꯭ꯔꯦꯠ ꯇꯧꯔꯛꯏ ꯀꯣꯔꯇꯤꯁꯣꯜ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯏ ꯃꯁꯤ ꯁꯤꯀ꯭ꯔꯦꯠ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯦꯛꯇꯤꯚ ꯑꯣꯏ ꯕ꯭ꯔꯦꯟꯒꯤ ꯃꯊꯧ ꯌꯥꯡꯅ ꯇꯧꯍꯜꯂꯤ ꯑꯃꯗꯤ ꯃꯦꯃꯣꯔꯤ ꯄꯋꯥꯔ ꯍꯦꯟꯒꯠꯍꯜꯂꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤꯅ ꯑꯗꯣꯝꯒꯤ ꯕ꯭ꯔꯦꯟ ꯑꯗꯨ ꯐꯖꯅ ꯀꯟꯇ꯭ꯔꯣꯜ ꯑꯃꯗꯤ ꯀꯣꯑꯣꯔꯗꯤꯅꯦꯠ ꯇꯧꯕ ꯉꯝꯒꯅꯤ ꯑꯃꯁꯨꯡ ꯃꯦꯃꯣꯔꯤ ꯄꯋꯥꯔ ꯏꯟꯀ꯭ꯔꯤꯖ ꯇꯧꯒꯅꯤ ꯇꯤꯞ ꯅꯝꯕꯔ 4 ꯔꯤꯇ꯭ꯔꯤꯚꯦꯜ ꯏꯐꯦꯛ ꯃꯁꯤꯅ ꯑꯗꯣꯝꯕꯨ ꯑꯦꯚꯔꯦꯖꯇꯒꯤ ꯕ꯭ꯔꯤꯂꯤꯌꯦꯟꯠ ꯑꯣꯏꯍꯟꯕ ꯉꯝꯒꯅꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯗꯨ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯗ ꯆꯪꯈ꯭ꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕ ꯃꯇꯝꯗ ꯃꯗꯨ ꯕ꯭ꯔꯦꯟꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯀꯅꯤ ꯃꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯕꯨ ꯔꯤꯇ꯭ꯔꯤꯚꯦꯜ ꯏꯐꯦꯛ ꯀꯧꯏ ꯃꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯐꯖꯅ ꯄꯔꯥ ꯑꯗꯨ ꯐꯥꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯅꯤꯡꯁꯤꯡꯍꯟꯕꯁꯨ ꯉꯝꯒꯅꯤ ꯁꯥꯇ꯭ꯔ ꯑꯌꯥꯝꯕꯅ ꯄꯪꯄꯥꯗ ꯄꯥꯔꯒ ꯁꯨꯝ ꯆꯠꯈꯤꯕꯅ ꯑꯦꯛꯖꯥꯝꯗ ꯑꯦꯚꯔꯦꯖ ꯄꯔꯐꯣꯔꯃꯦꯟꯁ ꯈꯛ ꯄꯤꯕ ꯉꯝꯃꯤ ꯑꯃꯗꯤ ꯑꯦꯚꯔꯦꯖ ꯔꯤꯖꯜꯠ ꯑꯃ ꯐꯪꯕ ꯉꯝꯃꯤ ꯄꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯅꯣꯠꯕꯨꯛ ꯑꯗꯨ ꯈꯨꯝꯖꯤꯟꯕꯤꯔꯒ ꯄꯥꯈꯤꯕ ꯑꯃꯗꯤ ꯐꯥꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡꯕ ꯁꯥꯟꯅꯕꯤꯌꯨ ꯔꯤꯇ꯭ꯔꯤꯚꯦꯜ ꯏꯐꯦꯛꯀꯤ ꯔꯤꯖꯟ ꯂꯧꯅꯕ ꯑꯍꯥꯟꯕꯗ ꯄꯔꯥ ꯑꯗꯨ ꯄꯥꯔꯅꯤ ꯑꯅꯤꯁꯨꯕꯗ ꯀ꯭ꯋꯤꯖ ꯇꯧꯒꯅꯤ ꯍꯥꯏꯕꯗꯤ ꯆꯦꯞꯇꯔꯒꯤ ꯑꯔꯣꯏꯕꯗ ꯌꯥꯎꯕ ꯀꯣꯏꯁꯟ ꯑꯣꯏꯒꯦꯔꯥ ꯄꯥꯁ ꯏꯌꯔꯒꯤ ꯄꯦꯄꯔ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯥꯅ ꯀꯣꯏꯁꯟ ꯁꯦꯝꯖꯒꯦꯔꯥ ꯃꯗꯨꯒꯤ ꯑꯟꯁꯔ ꯏꯁꯥꯅ ꯊꯤꯖꯔꯅꯤ ꯑꯟꯁꯔ ꯐꯪꯗ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯄꯥꯔꯣ ꯑꯗꯨꯒ ꯑꯟꯁꯔ ꯁꯦꯝꯃꯣ ꯍꯥꯏꯕꯗꯤ ꯆꯦꯞꯇꯔ ꯑꯃ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯕꯒꯤ ꯃꯍꯨꯠ ꯀ꯭ꯋꯤꯖ ꯕꯦꯁ ꯁ꯭ꯇꯗꯤ ꯇꯧ ꯍꯥꯏꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯗꯣꯝꯅ ꯄꯔꯥ ꯑꯗꯨ ꯍꯥꯏꯕꯗꯤ ꯀꯣꯏꯁꯟ ꯑꯗꯨꯒꯤ ꯑꯟꯁꯔ ꯀꯗꯥꯏꯗ ꯌꯥꯎꯒꯅꯤ ꯀꯔꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯤꯕꯗ ꯑꯗꯣꯝꯒꯤ ꯕ꯭ꯔꯦꯟ ꯑꯗꯨ ꯔꯤꯇ꯭ꯔꯤꯚꯦꯜ ꯏꯐꯦꯛꯀꯤ ꯃꯊꯧ ꯐꯖꯅ ꯇꯧꯍꯜꯂꯤ ꯃꯔꯝ ꯑꯁꯤꯅ ꯑꯗꯣꯝꯅ ꯄꯔꯥ ꯑꯗꯨ ꯑꯦꯀ꯭ꯌꯨꯔꯦꯠ ꯑꯣꯏꯅ ꯐꯖꯅ ꯐꯥꯔꯅꯤ ꯃꯇꯝ ꯁꯥꯡꯅ ꯅꯤꯡꯁꯤꯡꯍꯜꯂꯅꯤ ꯑꯃꯗꯤ ꯀꯟꯐ꯭ꯌꯨꯖꯟ ꯂꯩꯍꯜꯂꯔꯣꯏ ꯇꯤꯞ ꯅꯝꯕꯔ 5 ꯁꯕꯖꯦꯛ ꯈꯔ ꯂꯩꯔꯝꯒꯅꯤ ꯑꯗꯣꯝꯅ ꯄꯥꯕꯗ ꯐꯠ ꯂꯥꯎꯅ ꯐꯥꯕ ꯑꯗꯨꯒ ꯀꯥꯎꯒꯟꯗꯕ ꯑꯗꯨꯒ ꯑꯃꯨꯛ ꯁꯕꯖꯦꯛ ꯈꯔ ꯂꯩꯔꯝꯒꯅꯤ ꯑꯗꯣꯝꯅ ꯌꯥꯝ ꯍꯩꯅꯗꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯔꯕꯁꯨ ꯁꯨꯡꯐꯥ ꯐꯥꯗꯕ ꯐꯥꯔꯕꯁꯨ ꯍꯦꯛꯇ ꯀꯥꯎꯈꯤꯕ ꯃꯁꯤ ꯀꯝꯗꯧꯅ ꯇꯧꯔꯤꯕꯅꯣ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯑꯗꯣꯝꯒꯤ ꯃꯦꯃꯣꯔꯤ ꯄꯋꯥꯔꯅꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯒꯤ ꯕ꯭ꯔꯦꯟꯅꯔꯥ ꯑꯇꯩꯅ ꯅꯠꯇꯦ ꯑꯗꯣꯝꯒꯤ ꯕ꯭ꯔꯦꯟꯅꯅꯤ ꯑꯗꯣꯝꯒꯤ ꯃꯦꯃꯣꯔꯤ ꯄꯋꯥꯔ ꯑꯁꯤ ꯑꯗꯣꯝꯒꯤ ꯏꯟꯇꯔꯦꯁꯀꯤ ꯃꯈꯥ ꯄꯣꯜꯂꯤ ꯍꯥꯏꯕꯗꯤ ꯑꯗꯣꯝꯅ ꯏꯟꯇꯔꯦꯁ ꯑꯣꯏꯕ ꯁꯕꯖꯦꯛꯇꯨꯅ ꯊꯨꯅ ꯐꯥꯒꯅꯤ ꯀꯥꯎꯕꯁꯨ ꯀꯥꯎꯒꯜꯂꯣꯏ ꯍꯥꯏꯕꯗꯤ ꯃꯦꯃꯣꯔꯤ ꯄꯋꯥꯔ ꯀꯟꯒꯅꯤ ꯑꯗꯨꯒ ꯏꯟꯇꯔꯦꯁ ꯂꯩꯇꯕ ꯁꯕꯖꯦꯛꯇꯨꯗꯤ ꯐꯥꯒꯜꯂꯣꯏ ꯐꯥꯔꯕꯁꯨ ꯀꯥꯎꯒꯅꯤ ꯁꯝꯅ ꯃꯦꯃꯣꯔꯤ ꯄꯋꯥꯔ ꯁꯣꯟꯒꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯗꯣꯝꯒꯤ ꯕ꯭ꯔꯦꯟ ꯑꯗꯨ ꯇ꯭ꯔꯦꯟ ꯇꯧꯕꯤꯔꯣ ꯑꯌꯨꯛ ꯌꯥꯍꯧꯕꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯕ ꯁꯕꯖꯦꯛꯇꯨꯒꯤ ꯃꯔꯝꯗ ꯏꯁꯥꯅ ꯆꯤꯟꯗ ꯁꯣꯟꯕꯤꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯏꯕꯤꯒꯦꯔꯥ ꯑꯃ ꯑꯁꯨꯝꯅ ꯇꯧꯕꯤꯔꯣ ꯑꯩ ꯁꯤꯒꯤ ꯁꯕꯖꯦꯛꯁꯦ ꯍꯩꯅꯩ ꯑꯩ ꯁꯤꯒꯤ ꯄꯔꯥꯁꯦ ꯍꯩꯅꯩ ꯑꯩ ꯍꯧꯖꯤꯛ ꯄꯔꯥꯁꯦ ꯐꯥꯒꯅꯤ ꯑꯩ ꯁꯨꯡꯀꯥꯎ ꯀꯥꯎꯔꯣꯏ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯛꯖꯥꯝꯗ ꯑꯩ ꯃꯥꯔꯛ ꯌꯥꯝꯅ ꯐꯪꯕ ꯉꯝꯒꯅꯤ ꯍꯟꯗꯛꯀꯤ ꯑꯦꯛꯖꯥꯝꯁꯤꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯑꯦꯛꯖꯥꯝ ꯑꯣꯏꯒꯅꯤ ꯑꯁꯨꯝꯅ ꯕ꯭ꯔꯦꯟꯕꯨ ꯇ꯭ꯔꯦꯟ ꯇꯧꯒꯅꯤ ꯅꯨꯡꯇꯤꯒꯤ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯒꯤ ꯕ꯭ꯔꯦꯟꯗ ꯂꯩꯔꯝꯕ ꯑꯀꯤꯕ ꯍꯩꯅꯗꯕ ꯄꯨꯝꯕ ꯃꯥꯡꯈꯤꯅꯤ ꯑꯃꯗꯤ ꯕ꯭ꯔꯦꯟꯅ ꯅꯪꯒꯤ ꯃꯇꯨꯡ ꯏꯜꯂꯛꯀꯅꯤ ꯃꯊꯪꯗ ꯚꯤꯖꯨꯑꯦꯂꯥꯏꯖꯦꯁꯟ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯤ ꯑꯁꯤ ꯚꯤꯖꯨꯑꯦꯂꯥꯏꯖꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯏ ꯄꯪꯄꯥꯗ ꯄꯥꯕꯒꯤ ꯃꯍꯨꯠ ꯄꯥꯔꯤꯕ ꯑꯗꯨ ꯚꯤꯖꯨꯑꯦꯂꯥꯏꯖꯦꯁꯟꯗ ꯑꯣꯟꯊꯣꯛꯎ ꯏꯃꯦꯖꯤꯟ ꯇꯧꯕꯤꯌꯨ ꯁ꯭ꯇꯣꯔꯤꯗꯣ ꯑꯣꯟꯊꯣꯛꯎ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯣꯡ ꯇꯥꯔꯝ ꯃꯦꯃꯣꯔꯤꯗ ꯁ꯭ꯇꯣꯔ ꯇꯧꯗꯨꯅ ꯊꯝꯍꯧꯒꯅꯤ ꯇꯣꯞ ꯇꯥꯔꯤꯕ ꯁꯥꯇ꯭ꯔ ꯑꯌꯥꯝꯕ ꯏꯃꯦꯖꯤꯟ ꯇꯧꯔꯒ ꯚꯤꯖꯨꯑꯦꯂꯥꯏꯖꯦꯁꯟ ꯇꯧꯔꯒ ꯄꯥꯕꯒꯤꯅꯤ ꯇꯣꯞ ꯇꯥꯕ ꯉꯝꯂꯤꯕꯁꯦ ꯍꯪꯂꯨꯕꯗ ꯍꯥꯏꯔꯛꯇ꯭ꯔꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯔꯣꯟꯕ ꯇꯦꯛꯅꯤꯛꯇꯤ ꯃꯁꯤꯅ ꯑꯌꯥꯝꯕꯅꯤ ꯃꯊꯪꯗ ꯑꯗꯣꯝꯒꯤ ꯑꯈꯪꯕ ꯑꯗꯨ ꯑꯇꯣꯞꯄꯗ ꯏꯃꯥꯟꯅꯕꯤꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯃꯣꯏꯅ ꯈꯪꯗ꯭ꯔꯕꯗꯤ ꯇꯥꯛꯄꯤꯌꯨ ꯃꯗꯨꯅ ꯑꯗꯣꯝꯒꯤ ꯔꯤꯚꯤꯖꯟ ꯑꯣꯏꯗꯣꯏꯅꯤ ꯄꯥꯕ ꯃꯇꯝꯗꯁꯨ ꯃꯅꯨꯡ ꯊꯤꯟꯅ ꯄꯥꯔꯅꯤ ꯀꯟꯁꯦꯞꯁꯨ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯅꯤ ꯑꯃꯗꯤ ꯏꯁꯥꯅ ꯃꯁꯤꯒꯤ ꯆꯦꯞꯇꯔꯒꯤ ꯃꯔꯝꯗ ꯑꯩ ꯂꯣꯏꯅ ꯈꯪꯂꯕ꯭ꯔꯥ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯖꯔꯅꯤ ꯑꯩ ꯃꯤꯉꯣꯟꯗ ꯇꯥꯛꯇꯣꯔꯤꯕꯅꯤ ꯈꯜꯂꯒ ꯄꯥꯔꯕꯗꯤ ꯏꯟꯇꯔꯦꯁ ꯂꯩꯅ ꯄꯥꯔꯅꯤ ꯑꯃꯗꯤ ꯂꯣꯡ ꯇꯥꯔꯝ ꯃꯦꯃꯣꯔꯤꯗ ꯍꯥꯟꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯅꯤ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯑꯗꯣꯝꯗ ꯀꯥꯟꯅꯕ ꯐꯪꯕꯤꯔꯕꯗꯤ ꯑꯇꯣꯞꯄꯗ ꯁꯦꯌꯔ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ